Jari mayam ngasi akoi gamla da thaba mahai panba panbi singje karamaina mahai phajana palhangani haibadu care karamaina lawgani natraga thaba horpade process tu karamaina tawgani haibadu mayam punna khaminarasi aina maruina utchagadori basi haining panbi ni haining akoi ahamba hek leibada tha horpadagi ahamba choice si kaida yengani gamla da aina thajari basi 15 inch ki gamla ne अरे 15 इंच से चप चारे 15 18 सुम बजे चाउरिंग है दी सुम काने 24 20 महई जी है ना चाउर गमला से चाउरी मतिक है ना पांडोय ने अखोनी येंग बजे डीप ओइबा गमला से येंग बिदो मुझे महई पांबो पांबी सिंग जे मरा जे लूना लूना चले अहांबदा गमला चॉइस तौर मतुंग दा सोइल जी वाटर वेल ड्रेन ओइगदबा loose soil oigadaba adi ising tungaga leiba oigadaba adu akoigi isam chamna manipur da yam laina semba yaba mawongi lebak totpadu ai description da hapcharamge adu matungda akoina gamla choice torni lebak khalla matungda thabi matamda akoina leiru matamda cherangdei oigera achumba gamla macha da oigera si lauthoga thadoineba lautho thabi matamda achawbada hongbiba matamda मुझे लेबद लाइब लेबा की लेवल जे सिगी चांग द थमो होंगदमनेबा नतता अखोइना मुझे लाइब लेबा सिदे हेंकना साइबाव थमो मतम द सिगी रूट स्टॉक सि चोसिल लगा लैरगदी पानबी से सोकनीबा पानबी सोगा महै जो फजना पालोय सि चोलहल लगा थमबा यादे हेना फुंजिनबा यादेबा मरा मोइन लाइब लेवल दुरगी हेना हापिरोदोने सिमा कावबिरोदोने अहाबा था मतमदा होंदोपा मतमदा गवा होंदोपा मतमदा अदुगा चंगसिलोन कैमरा सिगी कनो से आई हाइनिंग पानबी से सिगी मफम से एरिया से ग्राफ्टिंग तौइनेबा सिगी ग्राफ्टिंग एनी मखा से चोमकपा बट थोरपा मकै मसा थोरपा मकै लै थुदेगदौनेबा सिदा थोन लगदी मदक्ता सिदा मदक्ना लौगदबा न्यूट्रिएंट मयामदो मखागी पार्टुना सुम चिंगगदी मदक्की पानबी से फरोइदोने सीदोने हाइबदी रूट स्टॉक ता हौरिबसी अदुम फोटोकन उबुरदे हम फोटोकन हुंजे आइगी देम ता हाउदे हाउ तागदि फोटोकदमने सी मसु खंबिगदमने ग्राफ्टेड पार्ट लेबा मतमदा याम इंपोर्टेंट ओइजे रूट स्टॉक तगी हवलोदबने अखोइना थागिबा मतमदा हाइदि सोइल प्रिपरेशन जी फजना तौरा थाग्रबनिना था मंगा नत्रगा तरुक अहुंगी मतुंग था अहुम नत्र मंगाय मतुंगदा कंपोस्ट से हापिबा यारेबा हेक थागिबगदी वीकली नत्रगा था अमा था अनि सुंबा मतंग से हार हापिरुनुबा अखोइना हार हापा मतमदा सिल लेजे मल्स ने सि लौथोकपिरनी दुगा सि हापिबा मतमदा अखोइ युमदा सेमदबा कंपोस्ट ओरसु याय ऑर्गेनिक की लिक्विड फर्टिलाइजर ओरसु याय आइना हुजा हापचदोइजे संथी की कंपोस्ट ने ये युमदा इसान सेमजरिने जे संथी की कंपोस्ट ने से हापी मतमदा अखोइ गमला दुगी साइज 15 इंच कुंबो ओरदी सुंबा अखोइना पाबिबा सुंबा अनि हापीरगा दुम यारे से दुम हापी मतमदा था अममम कालगा हापीओ गमला गिददी हार याम हापसिन बजे कानदे अजि मपुंग फाबने जे मपुंग फाबा ओइबगी मोइजी वीकली नते था मखाय अदुमैना हापै महत्ता था गे दुम हापीबा यारे अजि ऑर्गेनिक की ओइबा दुम अदो यारिङै गमला दा थाबदी केमिकल फर्टिलाइजर दि हापीगनो होइन सुमैना संथि हापीबा नत्रगा येंथि की कंपोस्ट ओरजु हापी मतम दा कब तौबिरंबा निजे मरा सोइद्रा अदु मरा सोक्तनबा मवंगने से अदुनबु मखोंग मया सिदा तौदिजे नाकंदा हापीजे सिदा साइदा सोबो मरादी का इफेक्ट लेते सिदा तौरुदि साइ मयादु मरादु कक्थलगदी सोक्तोइनेबा अदुना सो मताइदा उना हापगा मखोंग मयादा नतबिदा सुमैना तौबिरगा सुमैना हापीबा लोर मतुंगदा इसिंग चाइबिगदौबने इसिंग जे दुम कनोची कंपोस्ट हाप लोबगा इसिंग दुम फजना चाइबियो इसिंग चाइद्रगदी कंपोस्ट हापगी कानबा फंगदे दुम हाप लोइबगा मल्सनकर गन हाप अदुम सी लोरगा कोना हापसु याय अदुम से आइनो वेल ड्रेन ने हाइदो तो इसिंग जे अदुम चुपसिन जरा जरा चली जे गमला इसिंग तुंगा लेरदी मरादो पछिन दोइनेबा अदुना सोइल
ꯃꯤꯛꯁꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯤ ꯐꯖꯅ ꯀꯪꯈ꯭ꯔꯤꯁꯦ ꯈꯨꯗꯛꯇ ꯆꯥꯏꯔꯒ ꯁꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯆꯥꯏꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯜꯁꯤ ꯍꯥꯞꯄꯤꯕꯒꯤ ꯃꯊꯧꯁꯦ ꯃꯜꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦ ꯁꯤꯒꯤ ꯃꯜꯁꯅ ꯇꯧꯍꯜꯂꯤꯕꯁꯤ ꯁꯤꯒꯤ ꯃꯊꯛꯇ ꯍꯧꯔꯛꯀꯗꯕ ꯅꯥꯄꯤꯁꯨ ꯍꯧꯔꯣꯏꯗꯣꯏꯅꯦ ꯂꯥꯏꯠ ꯆꯪꯉꯔꯣꯏꯗꯧꯅꯤꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯅꯨꯡꯁꯤꯠ ꯐꯖꯅ ꯆꯪꯉꯔꯣꯏꯗꯧꯅꯤꯅ ꯁꯤꯠ ꯖꯔꯃꯤꯅꯦꯁꯟꯗꯨ ꯇꯧ ꯉꯝꯃꯔꯣꯏꯗꯧꯅꯤ ꯁꯤꯗ ꯅꯥꯄꯤ ꯃꯔꯨ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯇꯣꯞ ꯂꯦꯌꯔꯁꯦ ꯃꯈꯥꯗ ꯏꯁꯤꯡ ꯄꯨꯊꯣꯔꯛꯑꯦ ꯇꯣꯞ ꯂꯦꯌꯔꯁꯤ ꯅꯨꯡꯁꯥꯅ ꯗꯥꯏꯔꯦꯛ ꯐꯨꯕ ꯃꯇꯝꯗ ꯇꯣꯞ ꯂꯦꯌꯔꯗ ꯂꯩꯕ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯃꯍꯤꯛꯁꯤꯡꯁꯦ ꯂꯣꯏ ꯁꯤꯌꯦꯕ ꯑꯐꯕ ꯃꯍꯤꯛꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯜꯆꯤꯡꯁꯤꯅ ꯊꯝꯃꯤꯁꯤ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯂꯦꯌꯔ ꯑꯃ ꯁꯣꯏꯜ ꯃꯊꯛꯇ ꯂꯩꯔꯕꯅꯤꯅ ꯇꯣꯞ ꯂꯦꯌꯔꯁꯤꯡꯁꯤꯗ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯃꯍꯤꯛꯁꯤꯡꯗꯣ ꯐꯖꯅ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯔꯥꯗ ꯍꯦꯜꯞ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯏꯕ ꯑꯗꯩꯗꯤ ꯍꯥꯔ ꯍꯥꯞꯄꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯣꯔꯒꯥꯅꯤꯛ ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯏꯔꯒꯁꯨ ꯇꯣꯏꯅ ꯍꯥꯞꯆꯤꯟꯕꯁꯦ ꯍꯥꯔ ꯌꯥꯝꯃꯜꯂꯒꯗꯤ ꯃꯍꯩ ꯐꯖꯅ ꯄꯥꯜꯂꯣꯏ ꯑꯗꯨꯝ ꯃꯄꯥꯟ ꯐꯖꯅ ꯁꯥꯔꯒꯁꯨ ꯑꯗꯨꯝ ꯀꯦꯟꯈꯤꯅꯤꯕ ꯑꯗꯩꯗꯤ ꯏꯁꯤꯡꯁꯦ ꯋꯥꯠꯂꯦ ꯃꯍꯩ ꯄꯥꯜꯂꯣꯏ ꯏꯁꯤꯡ ꯍꯦꯜꯂꯦ ꯃꯍꯩ ꯄꯥꯜꯂꯣꯏ ꯆꯥꯡ ꯑꯃꯗ ꯆꯥꯏꯗꯧꯅꯦꯕ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯅꯤꯌꯣꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯏꯈ꯭ꯔꯦ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯔꯀꯥꯟꯗ ꯃꯇꯥꯡ ꯑꯅꯤꯒꯤ ꯆꯥꯡ ꯊꯤꯟꯖꯤꯜꯂꯒ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯒ ꯊꯤꯟꯖꯤꯜꯂ ꯌꯦꯡꯀꯥꯟꯗ ꯆꯣꯠꯂꯤ ꯂꯩꯔꯕ ꯏꯁꯤꯡ ꯆꯥꯏꯕ ꯌꯥꯔꯣꯏꯕ ꯑꯗꯨꯒ ꯀꯪꯉꯕ ꯊꯤꯟꯖꯤꯜꯂꯀꯥꯟꯗ ꯀꯪꯉꯒꯗꯤ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯕꯤꯕ ꯌꯥꯔꯦ ꯏꯁꯤꯡ ꯆꯥꯏꯕꯒ ꯍꯥꯔ ꯍꯥꯞꯄꯒꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯦ ꯁꯨꯝꯕ ꯃꯄꯨꯡ ꯐꯥꯔꯕ ꯐꯖꯅ ꯃꯍꯩ ꯄꯥꯜꯂꯕ ꯃꯇꯝꯗꯗꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯑꯗꯨꯝ ꯀꯝꯄꯣꯁꯁꯦ ꯑꯗꯨꯝ ꯊꯥꯒꯤ ꯍꯥꯞꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯒꯁꯨ ꯑꯩꯈꯣই ꯌꯨꯝꯗ ꯁꯦꯝꯖꯕ ꯌꯥꯕ ꯑꯣꯔꯒꯥꯅꯤꯛꯀꯤ ꯂꯤꯀ꯭ꯋꯤड ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯏꯔꯁꯨ ꯀꯝꯄꯣꯁ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯁꯟꯊꯤꯁꯤ ꯑꯃꯨꯛ ꯊꯥ ꯑꯗꯨꯃꯥꯏꯅ ꯆꯦꯟꯖ ꯇꯧꯔꯒ ꯍꯥꯞꯄꯦ ꯑꯣꯔꯒꯥꯅꯤꯛ ꯂꯤꯀ꯭ꯋꯤड ꯐꯔꯇꯤꯂꯥꯏꯖꯔꯁꯨ ꯍꯥꯞꯄꯦ ꯏꯁꯥꯅ ꯁꯦꯝꯖꯕꯅꯤ ꯑꯣꯔꯒꯥꯅꯤꯛ ꯂꯤꯀ꯭ꯋꯤड ꯐꯔꯇꯤꯂꯥꯏꯖꯔ ꯁꯦꯝꯕꯁꯤ ꯌꯥꯝ ꯂꯥꯏꯅ ꯌꯨꯝꯗ ꯐꯪꯕ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯑꯗꯩꯗꯤ ꯀꯤꯆꯟ ꯋꯦꯁ ꯀꯔꯤꯒ꯭ꯔꯥꯁꯤꯅ ꯁꯦꯝꯕ ꯌꯥꯕꯅꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯈꯪꯅꯤꯡꯉꯒꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯌꯥꯝ ꯂꯥꯏꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝ ꯑꯃ ꯍꯦꯛꯇꯗ ꯁꯦꯝꯕ ꯌꯥꯕꯅꯦ ꯑꯣꯔꯒꯥꯅꯤꯛ ꯂꯤꯀ꯭ꯋꯤड ꯐꯔꯇꯤꯂꯥꯏꯖꯔꯗꯣ ꯑꯗꯨꯁꯨ ꯊꯥ ꯑꯃꯃꯝ ꯀꯥꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯀꯝꯄꯣꯁ ꯁꯟꯊꯤꯒꯤ ꯀꯝꯄꯣꯁ ꯑꯣꯏꯒꯦꯔꯥ ꯌꯦꯟꯊꯤꯒꯤ ꯀꯝꯄꯣꯁ ꯑꯣꯏꯒꯦꯔꯥ ꯀꯤꯆꯟ ꯋꯦꯁꯀꯤ ꯀꯝꯄꯣꯁ ꯑꯣꯏꯒꯦꯔꯥ ꯑꯗꯨꯊꯥ ꯀꯥꯟꯅ ꯍꯥꯞꯄꯤꯌꯣ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯦ ꯏꯁꯤꯡ ꯆꯥꯏꯕꯒ ꯀꯩꯅꯣꯒꯁꯦ ꯍꯥꯔ ꯍꯥꯞꯄ ꯃꯜꯁ ꯍꯥꯞꯄꯁꯤ ꯑꯩꯁꯤ ꯌꯥꯝ ꯄꯥꯕꯅꯦ ꯏꯟꯆꯤ ꯑꯃꯒꯤ ꯆꯥꯡ ꯍꯥꯞꯄꯗꯤ ꯌꯥꯏꯕꯀꯣ ꯒꯝꯂꯥꯗꯗꯤ ꯏꯟꯆꯤ 2ꯒꯨꯝꯕ 3ꯒꯨꯝꯕ ꯌꯧꯔꯛꯑꯒꯗꯤ ꯊꯥꯃꯜꯂꯦꯕ ꯁꯤ ꯊꯥꯃꯜꯂꯒꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯣꯏꯗꯣꯏꯅꯦꯕ ꯍꯦꯟꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗꯣ ꯆꯪꯕ ꯉꯝꯗ꯭ꯔꯒ ꯃꯈꯥꯒꯤ ꯃꯔꯥꯗ ꯄꯣꯛꯐꯥꯏ ꯀꯥꯔꯛꯄ ꯄꯜꯂꯛꯄ ꯇꯧꯔꯛꯀꯅꯤꯕ ꯑꯗꯨꯅ ꯆꯥꯡ ꯑꯃꯗ ꯄꯥꯕꯗꯤ ꯌꯥꯏ ꯄꯥꯔꯒꯁꯨ ꯑꯗꯨꯝ ꯈꯖꯤꯛ ꯀꯩꯅꯣ ꯇꯧꯔꯞ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯥꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯁꯤꯒꯤ ꯍꯩꯅꯤꯡ ꯄꯥꯝꯕꯤꯁꯦ ꯈꯪꯕꯤꯒꯗꯕꯁꯦ ꯍꯩꯅꯤꯡ ꯄꯥꯝꯕꯤꯁꯤ ꯃꯁꯥ 1 ꯏꯌꯔꯒꯤ ꯃꯁꯥ 1 ꯏꯌꯔꯒꯤ ꯃꯁꯥ ꯈꯛꯇꯗ ꯃꯄꯥꯟ ꯁꯥꯏꯌꯦꯕ ꯑꯩꯈꯣꯏ 2 ꯏꯌꯔ ꯐꯥꯔꯕ 3 ꯏꯌꯔ ꯐꯥꯔꯕ ꯃꯁꯥꯗ ꯃꯍꯩ ꯄꯥꯟꯗꯦꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯄ꯭ꯔꯨꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏ ꯁꯤ ꯅ꯭ꯌꯨꯂꯤ ꯒ꯭ꯔꯣꯠꯇꯒꯤ ꯂꯥꯛꯏꯅꯦꯕꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯃꯁꯥ ꯊꯣꯛꯂꯒ ꯃꯄꯥꯟ ꯁꯥꯔꯤꯅꯦꯕ ꯍꯥꯏꯗꯤ ꯃꯍꯩ ꯄꯥꯟꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯄ꯭ꯔꯨꯟ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯔꯤꯕ ꯊꯝꯕ ꯀꯥꯟꯗꯦ ꯍꯥꯏꯕꯗꯤ ꯅꯦꯛꯁ ꯏꯌꯔꯒꯤ ꯃꯁꯥꯗ ꯆꯍꯤ 2 ꯐꯥꯔꯕ ꯃꯁꯥꯗ ꯃꯍꯩ ꯄꯥꯟꯗꯕꯒꯤ ꯑꯩꯈꯣꯏ ꯁꯦꯝꯒꯨꯝꯕ ꯕꯣꯔꯣꯏꯒꯨꯝꯕ ꯅꯠꯇꯦ ꯁꯦꯝꯒꯨꯝꯕꯗ ꯕꯣꯔꯣꯏꯁꯨ ꯃꯥꯟꯅꯩ ꯑꯗꯨꯝ ꯐꯥꯔꯁ ꯏꯌꯔ ꯃꯁꯥꯗ ꯄꯥꯜꯂꯦ ꯁꯦꯝꯒꯨꯝꯕꯗꯤ 2 ꯏꯌꯔ 3 ꯏꯌꯔ ꯑꯗꯨ ꯃꯁꯥ ꯂꯣꯏ ꯄꯥꯟꯕ ꯉꯝꯃꯦ ꯑꯗꯨ ꯀꯩꯅꯣꯗꯤ ꯉꯝꯗꯦꯕ ꯍꯩꯅꯤꯡꯒꯨꯝꯕ ꯍꯩꯅꯤꯡ ꯃꯦꯟꯂꯤ ꯍꯩꯅꯤꯡꯁꯨ ꯐꯥꯔꯁ ꯏꯌꯔ ꯈꯛꯇ ꯄꯥꯜꯂꯦ ꯁꯦꯀꯦꯟ ꯏꯌꯔ ꯊꯥꯔꯠ ꯏꯌꯔ ꯑꯝꯇ ꯄꯥꯟꯗꯦ ꯑꯗꯨꯅ ꯃꯥꯁꯨ ꯄ꯭ꯔꯨꯟ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯩ 5 ꯈꯛꯇꯅꯦ ꯒꯝꯂꯥ ꯆꯣꯏꯁ ꯇꯧꯕ ꯁꯣꯏꯜ ꯄ꯭रिꯄꯦꯔꯦꯁꯟ ꯇꯧꯕ ꯑꯗꯩꯗꯤ ꯀꯝꯄꯣꯁ ꯍꯥꯞꯄ ꯏꯁꯤꯡ ꯆꯥꯏꯕ ꯄ꯭ꯔꯨꯟ ꯇꯧꯕ ꯁꯤ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯤꯉꯩ ꯒꯝꯂꯥꯒꯤ ꯊꯥꯕ ꯍꯩꯁꯤ ꯃꯍꯩ ꯐꯖꯅ ꯄꯨꯊꯣꯛꯄ ꯉꯝꯅꯤꯕ ꯑꯦꯅꯤ ꯍꯩꯗ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏ ꯍꯥꯔ ꯍꯥꯞꯄꯤꯕ ꯃꯇꯝꯗ ꯑꯦꯅꯤ ꯃꯣꯏ ꯂꯩꯔꯤꯕ ꯕꯣꯟ ꯃꯤꯜꯕꯨ ꯍꯥꯏꯕꯣ ꯍꯣꯁ ꯃꯤꯜꯕꯨ ꯍꯥꯏꯕꯣ ꯍꯦꯛꯇ ꯍꯣꯔꯃꯣꯟꯕꯨ ꯍꯥꯏꯕꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯤꯖꯤꯟꯅꯗ꯭ꯔꯒꯁꯨ ꯏꯁꯥꯒꯤ ꯂꯩꯖꯕ ꯌꯨꯝꯗ ꯐꯪꯖꯕꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯐꯖꯅ ꯍꯥꯞꯄꯤꯕ ꯃꯇꯝꯗ ꯃꯍꯩ ꯐꯖꯅ ꯄꯨꯊꯣꯛꯄ ꯉꯝꯅꯤꯕ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ